Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Kautruk kadangban drone bomb thadarakiba duda drone supply tawrakiba kuki macha amadi Chennaba Masak Masak Khngle ngamle leipa punba kholawge update tagi lokhocherake governor na haikibagi matung ina kuki jo singna surrender tawrakiba khulai singni Governor na Kangpokpi da chatuna kuki jo luchingba singa unakre separate administration amata ngarba warusingi lambi oigani haina governor da thamkre Kuki jo miyamgi aifa tharangi santang central government agency na direct paina bawa fam pukhatkre Governor Joy Kumar Bala na ngasi Kangpokpi da chatuna kuki jo gi luchingba sing unabaga loinana district asigi zawkha tharangi thabak singsu hakthengna na yengsinkre Manipur da president rule laktuna Governor Joy Kumar Bala na Raj Bhavan da phambagi mahut secretariat da famduna administration gi thabak thoram yengsinba haukraba matung ahanba oina ngasi Kangpokpi da chatuna mafam adugi chawkha tharangi yengsinbaga loinana Kuki jogi luchingba singasu unakre Governor Joy Kumar Bala na ahanba oina Kangpokpi district ki modbung model village ta thunglabada kuki jo miyam na mahak putaram na oki loinana presidential college torbung da IT center amasu governor na sangaduna miyam da khusinaki local youth sing da digital education ki mangal fangana na bapandam da IT center ase hangdokhibani makhata na governor na Kangpokpi DC office ta satuna mafam aduda kuki jo council kuki inp Sadar Hills amasung thado inp yauna kuki jogi civil society organization singilu chingba singa unaki unabadu da district official sing SP Kangpokpi su sarugya khibaga loinana kuki jo lup singi maikai degi governor da memorandum pisin ki kuki jo council gi maikai degi pisin khiba memorandum aduda community asina mayok nariba political issue kaya ama puthoktuna Governor da khangan ki haukiba tha kungani thoirom asida Manipur da tholiba ethnic conflict asina community asigi mioi kaya misi mina tholiba mayum kai leitana mioi kaya lanjena duna leiri church yauna mayum kai mai thakibagi wafam sing puthoktuna Governor da khangan ki loina na kuki jo council gi mai kai degi Manipur da tholiba irang asigi waroisin gi lambi di kuki jo community gi oiba legislature yawa union territory amagi makhada Tokhaiba administration ama leibana oigani haina su Governor Joy Kumar Bala da taksin ki loinana Chandel Turjanpur Kangpokpi Fairjol Jiribam amasung Technopal da kuki jo miyam na thengnariba awaba kaya asi kohananaba thuba matamda thabak lokhat pinaba su taksin ki kuki NP Sadar Hills ki maikai degi pisin ki ba memorandum da IDP singi Resettlement ki thaba thuba matamda lokhat pinaba amadi deputy commissioner amasung SP Kangpokpi na piba mafam singda Resettlement ki thabak sing lokhat pinaba governor da taksin ki loinana IDP singi healthcare education amadi thabak phangan binaba loinana makhoi gi special package ama pibinaba governor da taksin ki memorandum aduda kuki jo miyam gi aifa tharangi santhang north eastern council NEC gumba central government agency na direct paina basu taksin ki amadi Kangpokpi da helicopter service lehen biduna More Turjanpur amasung Dimapur chathok chasinda khudong chahan bina basu kuki NP Sadar Hills ki president Thangmin Len na governor da taksin duna thuba matamda thabak oina pangthok pina basu governor gi pukning chingsin ki Bisnupur gi mafam amadagi oigani chingnaba social media da ngarang thagalakiba viral video amada Manipur gi state force maru oina Manipur police commando personnel singda kihan khanganbagi thabak cha thabada chenabani haiba mioi amang ase Bisnupur district police ki kangbu na fagat pangamkre police ki paw amana hari badi police na faraba mioi asina social media gi khuthangda video ama thagatuna state force maru oina Manipur police commando personnel singda kihan khanganbagi thabak cha tha rakhibani mioi asina thagalakiba video aduda Manipur police commando singna off duty gi matamda Nttraga duty loiduna yumda tekta kaidana hanba pambra Manipur police commando singna mitei maitai village volunteer sing makha taba phaba punbagi thabak chatharabadi masagi mayum yoba ngamloi haiba wafam sing phongdoladuna khelakhibani loinana hiramasagi matangda su moto case ama lokhatuna thiba humbagi thabak chathabada mioi asi fagat pangamkhibani hairi Pausina makhata na hai Bisnupur district police na Manipur police cyber crime ga khusamnaraga makhata na thijin humjin bagi thabak chathaduna lakpagi matungina video aduda yawriba mioi adu oigani chingnaba mioi asi fagat pangamkhibani mioi adugi maming na Moirang Them Thoiba topa ming Olen Singh Nttraga taru apokpa M Merejau Singh kawi thamna pokpi mamang laikai 1 number 4 dagini mak puningthina masak khangdoklaba matungda ngase ayu pung 10 rom taba matamda thamna pokpi dagi fagat khibani faraba thoibabu ahan bagi oina wahang phawon tawbada ma ke CPCT maitai gi kedarni haiba khangbangam ki mamangda aina thingkraba lalolu PLA da yawram mioi amani masigi matung hawkiba chahi 2023 da KCPCT maitai apun bahari balalulu asida yawri bani haiba khangbangam ki loinana mahana social media da thagalakiba video adu thamna pokpi da namkiba video ni aduga video aduna mahaki khongbu oiba sagol mangching khundagi Saikom Lembas apokpa Soba kauba amana namani haina su phongdoraki
ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯔꯦꯟꯗꯔ ꯇꯧꯕ ꯍꯧꯔꯛꯄꯗ ꯅꯠꯇꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯑꯦꯔꯤꯌꯥꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯀꯛꯆꯤꯡ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯒꯤ ꯂꯥꯛꯈꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥ ꯁꯔꯦꯟꯗꯔ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯑꯦꯁꯄꯤꯗ ꯃꯤꯑꯣꯏ ꯑꯃꯅ 303 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, ꯃꯔꯨ 19 BP ꯕꯦꯁ 3, BP ꯄ꯭ꯂꯦꯠ 5, ꯍꯦꯜꯃꯦꯠ 4 ꯈꯨꯠꯁꯤꯟꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯝꯂꯣꯡ ꯁꯕꯔꯃꯩꯅ PS-ꯇꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯠ ꯇꯧꯈꯤꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯒꯟ ꯑꯃ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯑꯦꯔꯤꯌꯥꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ OCꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯁꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, 5.6 mm ꯀꯦꯂꯤꯕꯔ ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ ꯁꯣꯔꯠꯒꯟ ꯑꯃ, 9 mm ꯄꯤꯁꯇꯣꯜ ꯑꯃ, 에어 ꯄꯤꯁꯇꯣꯜ ꯑꯃ, 303 ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ 4, 12 ꯕꯣꯔ ꯋꯥꯇꯔ ꯀꯦꯅꯦꯜ ꯑꯃ, 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ, 9 mm ꯂꯥꯏꯐ ꯔꯥꯎꯟ 27, AK-47 ꯂꯥꯏꯐ ꯔꯥꯎꯟ 92, 7.62 mm CTN ꯂꯥꯏꯐ ꯔꯥꯎꯟ 40, इनसास लाइफ राउंड 58, 303 लाइफ राउंड 65, 12 बोर लाइफ कार्टिस 30, इनसास एम्टी मैगजीन अनी 303 एम्टी मैगजीन अमा 9 mm पिस्टल मैगजीन अमा 303 राइफल टेलीस्कोप साइट अनी रिपोर्ट स्मॉल अमा 9 mm FCC अहूम 303 बोर FCC 5 7.62 mm CTN FCC मरी 7.62 mm AK FCC अनी 5.56 mm इंसास FCC मरी टियर स्मोक सेल अनी मोटोरोला सेट 19 मोटोरोला चार्जिंग एडाप्टर 9 बायोनेट अमा BP जैकेट 19 BP प्लेट 19 हेलमेट अमा खुगरी अमा CPU अमा अमुबा मचुगी कैरी बैग अनी कैलिबर लाइफ राउंड अमा अमदी सेल ओइना लुपा लाख 2.50 हाइरी